41 Chandel SCG polling station Yankai Nitoida Pakistan proxy voting Tokre Haidi. BJP NPP amadi NPF ki marakta apaba mari lainai adum oinamak NPF ka INC ka de punna chatminaroi maramde Congress party de anti naga amadi anti tribal party ni hairi amadi amuba mi hatta senariba mapamachabu phadriba phawba asiba hakchang loroi haina Joint Action Committee JAC ki maikai dege Manipuri Chief Minister Wangjing Tentha SCG MLA amasong DC Thawalda Wakacherol Singh Pisinkri. Kurumjari. PONYTV na sandok chaba Manipuri pau yang miyang tabiri basingbo JOYSHREE na taram na wokjari pau sandok na pijari. Manipur Assembly ke anishuba phase ke pangthokiba mikhalda 41 Chandel SCG polling station yangkai nitoida paksana proxy voting tawkhre hairi. Asigumba proxy tawkiba mapamsing asida repol tawa natraga vote counting tawbada vote masing thaba yaroi haina khunja kayana ngasi Sandal Christian ge public ground da wakan mipam pangthokre ngasi pangthokiba wakan mipam asiga mari leinana parcel tonila kowe voter amana haike SC asige polling station yangkai nitoida BJP bu sogatba amade khulai paiba lalhongsa singna manaraga khunja kayage democratic rights Matuna proxy voting taukiba ase democracy satpa lebak asidadi yamna laibak thiba thodokni masi praja ama oina pende haiba wafam thamlakhi mahakna makhata na hairiba mafam sing asida nampuda thadakhiba board ase mari lainaba district election officer amadi chief election officer na report tauraga praja singe right phanganna sinbiyo maduna tragana board sing adu cancel tawigadabani hainaso demand taurakli Karigumba repol natraga cancel tawidragadi makhatana democratic oiba khongjang kaya sangsilagani haina phongdorakli ngasigi mifam aduda we condemn rampant proxy voting in most of the polling station under 41 assembly constituency cancel counting of votes in this polling station we condemn attack on polling agents with lathis state government has nexus with unlawful organization haivin chingba placard banners thing painike Amaromda NPF Sandal Unit Area ge office ta pangthokiba paugi mifam amada unit area asige women president Wanglom Holores na haike democracy chatpa lamdam asida BJP amadi shu da leiriba underground organizations singa manaraga proxy voting tawduna praja singbo ot nairiba ase laibak yamna thibani Sandal asige mafam kharada candidate masa amadi advisor singna yangsin kongjat chatpada thinglakpada natana attack tawrakiba ase miyoibagi hak matpane masi atuba matamda mari leinaba ECI ge official singna yangsin biduna repol natraga vote sing ado cancel atubada tawigadabani haina so demand tawrakle 52 polling stations which are captured by militants under SHU and arms militants organizations along with BJP volunteers. If the district election officer, chief electoral officers Manipur are reaching polling stations area and were not allowed to enter polling booth station inside. The statement of district election officer saying that there was no problem of attacking polling agent in total responsible statement because there is lots of evidence to prove that the mob attacking our candidates and our polling agents. Ngasi Senapati da laiba NPF ge office da NPF Manipur ge working president Solomon Balno amadi NPF women wing ge president Henia Lerenga unaba amada Solomon Balno na NPF na government semba yarokpadage lamdam asida santi purapa ngamlibani haike NPF asi lamdam asida khwaidigi liraba party amane government na tribal miyambo ningthina ngak senaba lo kaya ama semlabaso Manipur dade maru oina congress ki matam dade masege mami takhide makhoi gi kholau thoina tabikide mahagna haike state government na pifam thokwa facility amata pikide lambi thong ningthina sambikide mami tage laiba
Maming tagi laiba government oina laiki Solomon Balnogi matung inna handaki election asida NPF na senapati ke seat taragi manungda seat nipan phangduna vote kagani haina phongdoke mahakna makhata na haiki NPF ase India ke constituency na yaba tribal miyam ke rights ki damak thabak tawa party ni haina so phongdoke NPF kai siji tribal right I awam se phongdok pa si government na people voice ne ne lo ji aduna public mayam NPF ha ji khunga khun chalu su paisa si fund si atopa party ko yam su le ji paisa le ji adu bu tha jaba mutu na vote pina bi party home government form thoi aur election na sta pangdom da NPP का BJP की relationship से इतना तक हो गई और वो NPF की principle हमारा एक जिला में हम चले असीन हमारा कोई दिन एक NPP जले वो मरुम बांसिंग सिना लाकर वो election है जी सोए दिन एक absolute majority फंगोंगा में से एक कोई दी याम्बा मसीन याम्बा MLA कार पे आए हैं भी एक ना कोई यार दे कोई गवर्नमेंट फॉर्म तो मिला से एक आई की चले NPF Women Wing के President Hinia Lerina Haike NPF na Manipur da government semba yarok padage chahi manga asigi manungda ban blockade amata laikide santi oina leirapani karigumba NPF na government semba yarom drabadi Manipur da tangdu laita daba santi purapa ngamlam loi mahang na haike handaki election asida NPP na majority oigani ngapigani NPF na majority oigani mahang na makhata na haike madudi BJP NPP amadi NPF ke marakta afaba mari lainei adum oinamak NPF ka INC gade punna chatminaroi maramde Congress party de anti naga amadi anti tribe party ni haina so mahang na phongdoke hayo heredi kui NPF ti asachaw na laiba gi mathakta praja na pambaga aduga ekui si tribal mayam gi damak ne na ekui nagangata na tana tribal mayam na su chingmi tammi habisi ekui si kanna hodna bada amadi ko hending ai su disparity development si am lai rabni na ekui NPF lai tredi ekui gi damak ta awaba mi gi damak ta wangang bi ba mi lai te habagi NPF po priority weraga praja na su si da vote happening by bisha du digine ngarang thangja numit ke ayukta wangjing hodam badage leima popam amuba Elias Arunbo namaina katuna hatkiba adu wangjing wangkhai dage hawam rajen amasung machanupa IRB oiba Rakesh na sathakibani mihat asida January ba mapa machabo phadriba phawba asiba haksang loroi haina mihat pa asiga mari lainana semkiba Joint Action Committee JAC ki maikai dage Manipur ki Chief Minister Wangjing Tentha AC ki MLA amasung DC Thawalda wakat Cherol Singh Pichinkre ngasi JAC na sinduna Wangjing irawa lamkhai ge anowa kaithel sangda amuba mihatbo yaningdaba phongdoktuna Wangjing gi masage yumdage ima singna wakat mi phamphangke laikhidraba amuba gi pokpham Wangjing hodamba maning laikai ge lampakta ima singna pulaba matung khongsat amaga loinana wakat mi pangthokpham phawba lakhi khongsat aduda amuba mihat yaningde mihat pasing cherak piyo aikoi ing sikpa pami haibagna chingba kholau kaya su laukhi wakat mi pham aduda saruk yakiba tekchambina sakhi kawi ima mana hai Wangjingda khana chainaba yaudana ingna chikna mikhal pangthoknaba amuba amasung mamanaba singna Wangjing wangkhai ge laikaida haijaba chatpani makhoina hawam rajen ge yum mapa yorakpada mahak amasung machanupa Rakeshna amubada namaina kapani mahak namai maro ahum panke laikidaba amuba ase chujanomjaraga chajabani mahaki laihoriba loinabiga pikliba macha asiga ge matau yengba ngamdre maral leiraba mapa machabo atuba matamda phabiyo makhoi phadriba phawba amubagi haksang lauroi haike
वांजिंगी होइना शांति होइना इलेक्शन अदि फजर पाखोंना बगिदमक्ता मोइना हारिबा होतिदमक्ता प्रेम मोइना इख्या होइना निजब चचबनी पोसे इंगना तमना खना जैना यावदना थादना बा हाइदना आंगांगी चली हारिबा वांगमगी टेक्चम लगाइदुदासु युमनि खुरम ममी जंगमी अदुगा मोइगी जगादु योरपदा हारिबा हवंगी राजेल हारिसिका मचा कुमारा किनि सिकिना लोkai हिपोता मोनो कापन नोमै मरु अहु मरि पादना हारिबा अगागा सिपु मचा पिखबा जिगा कुनि जिगा उतोल वातो काद्र मई सेना काइदो मणिपुर दंगसी मियोय तरा कोविड पॉजिटिव ओइख्रे मियोय अमा लाइखिद्रे मणिपुर कोविड-19 कमांड कंट्रोल के मतुंग इन्ना पॉजिटिविटी रेट असी चादा अमा दशमिक अमा ओइखे हाइरे मियोय कुलुमदोय कोविड तगी फगलक्तुना डिसास तोखे हौजिक स्टेट असिगे कोविड-19 केस मसिंग असे लाख अमा लिसिंग कुंट्रा तरो चानिपान मरफुद्रा निपान यौरे लोइनाना लाइखिदबा मसिंगना लिसिंग अनिगा चामगा तरा मंगा सुरे हाइरे पाउगी मरक्था नतेन ब्रेक अमतंग लौजरे करिगुम्बा दोम युमदा लैबा अनाबसिंगी हिदा कापा ड्रेसिंग तौबा ब्लड सैंपल लौबा राइस ट्यूब हापा कैथेटराइजेशन हापा एनेमा तौबिनबा एक्सपीरियंस लैरबा नर्स अमदी डॉक्टर थीबदा अवाबा थेंगनबिरबदी वाबिरगनु मेडलेन होम नर्सिंग केयर सर्विस मणिपुरना पुंग कुनमरि चुकना अदोमगी युमदा लाक्तुना हिदा कापा इंजेक्शन पीबा ड्रेसिंग तौबा फीडिंग ट्यूब हापा कैथेटर हापा अमदी मखल कियागे अनाबसिंग एक्सपीरियंस लैरबा डॉक्टर अमदी नर्सिंग लाक्तुना मतेंग पांगजरी अकुपा मरोल गिदमाग मेडिलेन गे हेल्पलाइन नंबर 9205987988 अमुकसु 9205987988 ता कॉल तौदुना तानबियु नत्रगा गूगल प्ले स्टोर दगी मेडिलेन ऐप डाउनलोड तौदुना बुकिंग तौबियु ब्रेक की मतुंग द मयाबु तराम नौसरे मखा ताबा पाउ पिजरे वांगखेम केंद्र की मफम मरीदा बीजेपी ना नंफु सिजिनदुना प्रॉक्सी तौखिबा असे भारत की संविधान ना पीरिबा इलेक्टर सिंगे वोटिंग राइट पो मतपीबगी थवोंगने मसेगी मतंग द इलेक्शन कमीशन ना मियंग संगबिरगा रिपोल पांगथोक्तुना इलेक्टर सिंगे राइट्स सिंगबो कन्बियो हाइना केंद्र असे के एमएलए सु ओरिबा आईएनसी की मिरेप के मेगा चंद्र ना फोंदोखरे वाफम असे ngasi के मेगा चंद्रना रिपोल तौबिनबा मरी लैनबा आरओ दा चेरोल पिसिनबा लाकदा डीसी ऑफिस दा पाउमी सिंगा उनबा अमदा फोंदोखिबनी महागना हाई केंद्र असिगे बीजेपी के मेरेप के होम पोलिंग 32/7 क्याम सिपाई अमोरेजम लेकाई 32/8 क्याम सिपाई 32/9 क्याम सिपाई खोंग अहनबी अमदी 32/10 क्याम सिपाई लाइथांगोल दा बीजेपी ना नंफु तौदुना प्रॉक्सी चथके बीजेपी की मियोई सिंगना इलेक्टर सिंगे युम दा संगदुना बोट थादबा लाकबा यारोय हाइना किहल लगा आई कार्ड लोक्सिनबा एजेंट सिंगदा किहन खंगनबा फु चेबगी थबक चथदुना मकोइबो तांथोकपीबगी थबक चथदुना डेमोक्रेसी बो खोंगांग नबगी थवोंग चथखे बोट थादफमदा मियोई खरा आई कार्ड पाइरगा कियुलदा लेपा मालहलगा मनुंगदा मियोई खराना नफुदा बोट थादखे पोलिंग एजेंट सिंगे मयुमदा चंगलगा इमुंग मनुंगी मियोई सिंग फु चेबा तौखे पोलिंग बूथ सिंगदा फुल वीडियो कवरेज पीगदबनी अदुबो कैमरा खरा बैटरी याद्रे हाइजिन बगी थवोंग असे याबा ngamloi क्लोजिंग की बटन तौबदा एजेंट सिंगे सही तौरमदबा थेंगनरे सही साबसु यावरमले पोलिंग नंबर 1 अमदी 2 दसो कांग्रेस की मियोई सिंगबो फु चैबगी थबक चथदुना अशोक अपोन थोनदुना हॉस्पिटलाइज तौदुना लेरे थवोंग असे की मतंगदा एसपी दा हंजिन फोन तौदुना रेस्क्यू तौबिनबा हाइके बोट मसिंग यामना फंगबा अमदी फंगदबगे तोकथोकलगा बीजेपी ना लेबाक असिदा तौरिबा सुनाम सासोन असे यादे हाइबा खंगनदुना मियांगी राइट पु कनबा हाइबसे तंगाई फदे मरम असिना कांग्रेस की साइटगे मसागी साइटगे इलेक्शन एजेंट गा लोइनाना आरओ दा आइबा चेरोल पिसिनख्रे इलेक्शन कमीशन दसु चेरोल थारगने वेबकैम यंगमिनगदबने हाइनासो एमएलए मेगा चंद्रना फोंदोके यूसी फजन लेपनी अदुगा मागी इलेक्शन कार्ड तो पार मी चंगा सु नंबर अदगी राइट टू वोट टू एनी पॉलिटिकल पार्टी अदगी चॉइस ऑफ कैंडिडेट सिंग मी की फ्रीडम नि अदुबु बीजेपी ददी मसे करी हाइदि दु खंगे वोट से नंफु द लोइना मी अमन सुम नंबर इलेक्शन की एजेंट सिंग दुबु फम्मी सिंग दुबु मवाई द खुपांगना ngau khoi thai
एजेंट कई वा हाइजद्रे सेक्यूरीटी मंगाई अखोगी सेक्यूरीटी मैम से अना सूमायन नंफू हाफू भोट थादरे है एस पी मंगा तरुक फोन तौरेब अदगी एजेंट रेस्क्यू तौसे फूरे मयूम ब्लड से तानरे मयूम एजेंट फमी की मयूम चंचल फूबीने तौरीसे ngarang pangthokiba 12 suba Manipur Assembly ge ani suba phase ke mikhal pangthokiba Thawal district ki kendra tarage scrutiny ngasi pangthokre scrutiny aduda mire kayana complaint thangat nakhe ngasi DEO Thawal Ahantem Subas IAS ka mahaki office da haktheng nana unaba amada mahakna hai district asigi RO taruki office da ECI degi lakwa general observer singa loinana scrutiny chathabani पिखत लगलिबा कंप्लेंट सिंग असे स्क्रूटिनी लोइसिलगा रिपोर्ट थागनी हाइबा वापमसु फोंदोके 2022 जनरल इलेक्शन की सेकेंड फेज की ओइना फगी थौबाल डिस्ट्रिक्ट की एसी तरा द पांथोखिबा वोट तुगी स्क्रूटिनी नसी पांथोकली फगी तोंगान बा फगी कैंडिडेट सिंदगे फगी कंप्लेंट्स में हमसु लाय अदु फैना स्क्रूटिनी एसी फगी थौबाल डिस्ट्रिक्ट की ओइना लेबा फगी आरो तरु ऑफिस ECI दगी लाको जनरल ऑब्जर्वर सिंग लोइना कोई स्क्रूटिनी कन्न सथरी होजिबो अखोगी पूरा स्क्रूटिनी की डिसीजन है तारे पूरा अरोइबा कनो लेत्री है बजे माई थमजगे दु ngasi मक अखोइना लाइव कंप्लेन मैम जु यंगसनगरगा अखोई स्क्रूटिनी ngasi लोयरगा कोई रिपोर्ट थागनी है बजे माई मैम थमजगे ngarang pangthokiba Manipur State Assembly ge ani suba tangkaki mikhalda wangjing tentha SC ge polling number 34/9 dege 34/17 fawada leiba BJP support tawdaba voter sing BJP ge candidate Paunam Rojen ge worker sing na kihan khanganduna vote amata thada hankidre loinana atopa party ge polling agent amata phaman khidre hairi maram aduna hairiba polling station sing asida nauna repol pangthoktuna miyamge voting right phanganbio haina wangjingge vote thadaba phangkidraba miyoi singna ngasi DC office power rally ama chatuna wakatkre rally adu wangjing tentha AC ge INC candidate Moirangthem Hemantana luchinghi loinana DC da wakatpa lakhiba sing aduna athopam bajar yorakpada police na thingduna chalhankidre Tungda INC candidate M Hemanta Tentha Gram Panchayat ki Pradhan Naurem Pradeep Amadi INC ki election agent Galoinana DC Unaba Sangduna memorandum amaso pisinke tongan ba placard sing paiduna lakhiba rally aduda repol pangthokadabani haiba kholau singsu lauke INC candidate Moirangthem Hemantana memorandum ge warol sing palladuna paumi singda hai Kendra asige Wangjing area ge polling number 9 dege 17 fawada laiba BJP nataba voter sing vote amata thada hankide BJP ge agent ama anina miyam ge mihut silaga vote thadake maram aduna polling number 9 dege 17 fawage webcast tawage footage puthokpio madu natragade vote haidokpa yaroi vote thadaba matamda voter singe khupi ge soi lawi maram aduna maduge khutpi ge soi adu check tawraba matung vote masing thada thigadabani Wangjing area da vote thada khibagi khutta muk taidaba voter mayam ama leire masisu yangsinbio haina so Paunam Rojena dabi tokhe DC da ayo si submit tawada mi naiba myam hena submit taw hai badagi ak submit taw ahan bada kari hai bana bada CCTV ki footage ase masi kari ki dot khilne da vote kana thade de khangna bani aduna masi check taw kriba vote hai dok yaroi kana thade ke CCTV camera will sweep mana wanga kana submit ma di mising mi khai nai de number 2 vote thade ba matamda मी सिंह खुपी सोई नमे मधुगी फॉर्म जे इलेक्शन कमीशन ऑफ इंडिया ने पीबे मतुगिना सिग्नेचर ऑफ थम इंप्रेशन ले बसी मचिंगरे मधुदी मी म लागा यांखै जे मतांदा सुम नंबा मरम मधुना हाइरि बजे बोत थी बजे मसी येंगा ओखै थिगदबनी नंबर 2 नंबर 3 दा बोत थादे मतम असमाइना नमे जी सर्वे तो अदु को थादे मतम मसी नमदब वोटर लेरमदी मधु काउंट तो यारो नंबर 3 Number 4 election agent amda changan de dunia matungina changan da yadi
Haukiba tang tara marida mahake yumda bomb attack taurambaga mari leinana ngasi Lampel Rems complex ta leiba socio-political commentator CS Bijoy gi yumda pangthokiba paugi mipam amada mahakna Manipur da political patronage phangba maning makha tamna tongning bata tauba anti social oiba element kaya leire makhoi sing asi athubada faduna kaisum sangda thamjindrabadi leibak asida gang war gi mawong manba thodok kaya makhatana tholakhigani haikre Masina Laibak Asigi Tungda Apaba Oiroi Amasong Matangi Manipur Legislative Assembly election da Hena Akaiba Lakani Hainasu Mahangna Nungnangba Pongdoke. Mahaka Nungainadaba Kanagumba Mishak Amata Leite Adubo Handak Mahak BJP dege suspend Taukraba Matunda Bokel Oina Wangang Badilei Mahaki Matakta attack Tauragliba Ase group Karagi Tawin Sine Haiba Kangi. Wa Kara Nganglubagi Bom Langsinduna Mi Hanaba Honarapa Ase Haujikti Chanabi Amagum Oidakle. Haukiba tang tara marida mahaki yumda pokai kiba bom aduga khuraigi NPP mirep oiriba Jayanandagi mayumdagi thongalda pokai kiba bom aduga chap manai maramaduna bom asigi haurakam ase manai takpani hairi Manipurda political terrorism haurakpage mami chauna ure mase matam chana control tawdragadi West Bengal da uriba political violence ase Manipurda so mathang mikalda oba phangani amasung micham kayagi punchisu mangani Asigumba Pataba culture ama Manipur da Yoksilakpa Asi Praja Miyamna Kudakta Tingaugadabani Masina Manipur ge Tungi Yaifanaba Oigani Haina Fongdoke. Mahakna Makatana Haike Ngasi Manipur da BJP na Paikat Liba Taurang Amasung Tausel Ase Party Asige Founder Leader Singna Tawaina Pongmongpamda Soidamake Kaplamgani BJP ge core agenda ideology Ngasi de Pumnamak compromise Taukre BJP ge appeasement to non haiba core agenda dagi nathaiduna handa pangthokiba mikal singda BJP na suspension of operations so da leiba lalhorop singa sungsin naduna sathakiba thawlok kaya ama noma kangdana taba phangnari bot kana bagi damakta BJP na satharagliba thawong kaya ase aikoi pona wakhal monna khanthaba matam yaure haina so mahangna phongdoke Political terrorism je horokpada control tahuldragadi West Bengal la akhoi uriba political violence to mathangi election da koi soidna ugani akhoi gi innocent kaya gi life mangani Manipur da sigumba phattaba culture ma launarakpa adagi yoksalakpa se mase akhoi press ki sinau singa pullaga praja mayanga pullaga it should be nipped in the bud karigumba political interference jarutna investigating agencies in a tijan upon piradi akoi praja mayam pullaga kanoga masi akoi mayon waiting it thadlo base akoi Manipur gi tungi yakana oigan hojiksi political patronage phangba yamna sathiba rock element khara maning makhatam na ko sirasi tawna koi chale se loing khangna bane however rock element che makoi ji they should soon be kept behind bars natragadi Manipur yam thajadana akoi gi Sathiba violent ba gang war political backing leba natraga akogi pam da hingsa mafum marang khangdaba akogi fake encounter loi reng khalraga sigum balki terrorism so in chathar kane Paugi marak thana ten ba break amatanga munglokjari Karigumba dom yumda laiba anaba singi hida kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pung kunmari chukna adom yumda latuna hida kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawna booking tawi Break imatung da mayam butaram na uksari makata ba pau pizari New Kaital Manbi Sadar Hills Kangpopi District Laiba Ima Foundation Orphal Center da Thangmaiban Polem Laikai dage Singam Rohini Debina Chana Thakna ba Polom kaya kudol tawkre Polam Sing adu home asibu chalai riba Dongjalal Haukib Amadi Rewati Haukib Anida Kusinake
ngasi fawda Englishing ani ka tara mari ge aroiba sarukta hanagi Manipur ge Governor Nazma Haptulana home asida sang amakak sabiram banatana ngasi fawda home asina government ge maikai dage mateng amata phangba leitri hairi India amadi Middle East da khwaidigi chawa fashion brand ama oidaba Max Fashion ge executive store ama Manipur gi oina so ahan ba oina ngase Imphal International Airport manakta haunabi matung inna hogdoktuna miam da kusinakre store hangdokpagi thoram aduda Manipur film ge saknairaba actor RK Somarendro atopa ming kaiko amadi store asigi regional amadi store staff singsu sarugyake thoram aduda actor RK Somrendo atopa ming kaikuna ribon kaktuna hogdokhi bagaloinana store asige regional amade store staff sengna maida chukatke thauram aduge saruk ama oina natki oiba pung cholomchu utke store ase hangdokpagi matangda wangang laduna Loyalam Venture Private Limited ke General Manager Longjan Sudhir Chana haike madudi Middle East amadi India ge akoiba mafam singda khwaidagi chawa Dubai based fashion brand oiriba everyday fashion hainasu khangnaba Max Fashion ge executive store ama Manipur da hangdokpa ngamba ase yamna laiba phapani Manipur da brand ase ge store ase COVID pandemic ke mamangda kumja lishing aniga taramapanda launch taunaba honake adubo pandemic na maram oiraga chahi anigi matungda ngasi ase launch tawani haike mahakna makata na haike madude lamdam asida lairiba miyoi sengi chunaba mamalda nupa nupi amadi angang sengi firol khungob amadi atai polam singa loinana season khuding makta chunaba brand asige polam singsu phangali Middle East da ahanba oina kumja lising aniga marida brand asigi store hangdokhi baga loinana laibak tarama panda paksana sandopa ngamle India gi oina su city chamaga kontra hen bada store chahunga kumpo henna hangdopa ngamduna Middle East tadanatana India da so atenba matam asida khwaidagi chawa fashion brand ama oirakle hainasu mahangna makhata ke Originally masije 2004 da UAE United Arab Emirates dagi kaino tawba foundation tawgi problem ni aduga India dana 2006 da indoor da ahanba ma sigi store ma hangi bani adubo hojikte right now hojikte di as on today ngasi dagi di 60 kaino jida city da more than 200 plus store hangre masigi offer makti hojikti kaino ti leite adu moigi resida di offer makti ren hai tare adi jamna di middle class family royal family adi class community meeting process tawgi ngamba product line nakten Haujik thokleba Russia amadi Ukraine ge lan manung chana lairiba Kharkiv amadi Shumege akanba lanfam asida lairiba Manipuri machaseng mahiroi amadi thabak tawduna lairiba punamak athuba matamda lakthokpinaba Manipur sarkar ge maikaida appeal tawkhre ngarang sakwat khongtang club Kha Naurem Laikai Chigong Lai Makhongna Sinduna Club Asike Sanglenda Pangthokiba Miphamda Haujik Ukraine ge Shumeda Masak Maming Khangbak Manipuri Mahiroi ahum yauna Atai Maming Matha Khangdaba Mahiroi amade Maphamduda Thabak Tawduna Lairiba Manipuri Pumnamak Athuba Matamda Tekta Kaidana Lakthokpinaba Mipham Aduna Mari Lainaba Sengda appeal tawrakhe Amritsar manake khasada leiba BSF battalion da ngasi personal amana yamdrabada jawan manga kaptuna hatkre amana asok apan nangan kre haidi thaudok asigi matangda court of inquiry ama chatharagani haina BSF na phongdokre pau asigi matung ina duty hour manungda khoisaunaba phawbadagi jawan aduna BSF headquarters ke match da jawan sing adubo namaina kaplaba matungda masa mathanta amo kapsin jakhibani haidi Ukraine amadi Russia anige landa Russian troop lising taramathoi hena sikre Reuters na phongdokhiba matung ina Moscow na sathakhiba lan ase numit taramathoi ni shure haire haujik Mykolaiv ke kha thangba sarukta Russia amadi Ukraine anige marakta haujik akanba maungda lan soknari haire United Nations na phongdokpa matung ina Moscow na lan asida micham sing khut thaduna hatrabasu maru oiba sahar da leiba micham million ama makhai hena lanjinakre Ising amasung may mafam duda pangdraba Black Sea City hairaga khangnaba Mariupol da lan nanglaba micham sing Ukraine ge lanmi sing na chathok chasin tawada athing bapiri haire
Doctors Without Border na haire mapam asida lairiba miyam kham thengna awaba nanghale. Aroibada maruiba pau amuhana. Manipur Assembly ke anisuba phase ke pangthokiba Mikhalda 41 Sandal SC ke polling station yangkaini thoida Pakistan proxy voting tawkre hairi. BJP NPP amadi NPF ke marakta afaba mari lainai adum oinamak NPF ka INC gadi ponna chatminaroi maramde Congress Party di anti naga amadi anti tribal party ni hairi. Amadi amubami hatta senariba mapa machabo phadriba fawba asiba haksang loroi haina Joint Action Committee JAC ke maikai dagi Manipur ki Chief Minister Wangjing Tentha AC ki MLA amasung DC Thawalda Wakachero Singh Pishinkre. Ngasigi oina PONYTV na sandok saba Manipuri Paulo Sinjari miyeng tabiri basingbo amukana kurumjari.